Su violate tawi haiba charging KNO UPF na Cadre Seperate Administration ki dabi handokpa leitri Kuki militant group kun manga rom represent tawduna Cadre lising aniga chani rom leiba Tripartite suspension of operation su agreement ki makhada leriba Kuki National Organization KNO amasung United People's Front UPF singna ceasefire framework ki ground rules sing violation tawi haina charge tawriba sida yaningdaba phongdok narakle haina news agency singna report tawri Report sing asigi matung ina Kuki militant sing umbrella organization sing oriba KNO amasung UPF na joint monitoring group JMG da response tawraduna su group sing dealing tawbada Manipur government na double standard sizinai hairaduna state government na Kuki community sing mayokta hingsa Sathai haina maral sirakli organization ani asina hiramasigi matangda independent federal investigation tawduna Kuki jo area sing separate administration p na badabi asi yengsingadabani haidi Organization ani asina ground rules sing violation tawi Cadre sing designated camp sing mapanda kulai paiduna conflict na soalaba mafam sing changchenduna yausili haibagi charge sing asigi reply piraduna KNO amasung UPF na commissioner cum secretary home amasung JMG gi chairman na chithi iduna sengdokre haidi Official oina organization ani asina ikiba chithi aduda organization sing asina siriba maral sing reject tawkhibaga loina 2023 gi May 3 dagi horakiba conflict asida security Breakdown tawkhibadagi designated camp sing da security assessment tawbada khudongchadaba laiki hariba conflict thoklingai choirakta central government ge official sing maru oina Ministry of Home Affairs ki interlocutor AK Mishra amasung joint director Norris Mandip Tuli Manipur state laktuna ground situation sing yengsin ki matamaduda state force amadi atai actor sing na Kuki sing na hingsa ge thodok sing chathakiba action lokhatkiba leibra haina organization asina hanglakli Matamaduda infrastructure sing tugai khaiba state force amasung surrender faction sing amadi state force singi lautuna duna amri looting tawki amadi national highway sing atamnana blockade tawduna Kuki sing na khundaba mafam sing da essential commodity sing pusinba thingduna laiki hari 2024 gi angan basarukta Ministry of Home Affairs su extension gi meeting tawgadaba adu Manipur government na January 2024 da administrative agreement sing dagi unilateral withdrawal tawduna boycott tawkiba asina tripartite administration process asi sonthan ki haina maral siki KNO amasung UPF na makata na Kuki jo area sing separate administration p duna legislature leiba union territory gi dabi asi hojik fawba hongba leitri hadi hai daningthina sambal khadriba makhai saphaba leibak ama ohenba ngamloi home minister Amit Shah ngamkhai gi saruk sing daningthina sambal khadriba makhai di India bu saphaba leiba ama ohenba ngamloi haina Union Home Minister Amit Shah na phongdokre Bangladesh ka lona bangamkhai sambal khana bagi matangda kayar khana lampi na ba haibada West Bengal gi Hanugi Chief Minister Mamta Banerjee na yakidaba maramna Bangladesh tagi mitop kaya loan na changsilakibani kumja 2014 dagi hauna border security gi mapanga kangkal hannaba acre 1129 pak chawbalam sambal khana piu haibada Mamta Banerjee na yakide Subendu adhikari na luching malai ngak lairak laba matamda lampirakpadagi BSF amasung SSB na ngamkhai de sambal khar ga ngamkhai ngakpagi thorang paikhat pa horakpani chahi kaya gi mamangdagi ngamkhai ngaktuna lakliba SSB haribasi political organization nate adubu West Bengal da chief minister oiramba singna border force ki thoram amata da saruk yakide Pakistan amadi Bangladesh kalona badala riba kilometer lising taruk sang ngamkhai gi sarukta smart border project paikhat pa horagani haina mamangda home minister na laukthokpa laikhrabani BSF na sinduna pangthokpa thoram amada saruk yaraduna mahangna hai Smart Border Project paikhalabadi ngamkhai wangmadagi mitop amada changsilakpa ngamlaroi India da sabagi chang hengalakpana swine flu gi case ka hena yamkhalaklei sabagi chang hengalakpana maram oiraga Delhi NCR region amasung lebak ya toba mafam kharada H1N1 swine flu gi case masing ka hena yamkhalaklei haina health expert singna nungangba phongdokre nongju tha oibana influenza amadi kumgi laina kaya marum sandurakpa yabagi oithokpa leibana mipung khudingmak mathau taba cheksin tharang lokhanna basu health expert Singna Fongdoki, AIMS Delhi Professor of Medicine Dr. Niras Nichanna Hai Nungju Tha manungda yamna toina thengnaba laina singdi lok thungba influenza viral fever amasung atai ningsa sor honbaga mari laina ba laina singni swine flu khakna tana tongan ba viral fever na sumaram oiraga ningsa sor honbaga mari laina ba laina kaya ohelai layong sing chap manaba maram na karamba makhal gi laina no haibadu khangdokna ba honnabada khara wana thoi haidi JFT की कन्वेनर जितेंद्र पुलिस ने समन थारखरे FIR फना पालाबसु अकिबलाइति जितेंद्र NRC अपडेट तौदुना लमदम मसिदा लोगी वांगबदा जंगसिलखिबा मिटोप सिंह खंदोकलगा सेंसस पांगथोकदबनी हाइना खोंजंग जंगसिलिबा JFT की कन्वेनर जितेंद्र निंगोंबगी युमदा पुलिस की कांगबु लाक्तुना इम्फाल इसकी पोरोंपाट पुलिस स्टेशन दा लाक्नबा समन थारमबदगी जितेंद्र मसामगलु कयागी मियोय सिंगल लोइना नंगसी इम्फाल इसकी एडिशनल SP अमसुंग OC गा हकथेंगना वरी सनखरे
Pulis ka unaruraba matung Jitendra Ningombana haikibada pulis na mahaki mathakta FIR fana palabasu akiba leite changsiliba khongjang asi yelomi sing kannabani mahak masa mangjakhrabasu tungi mirol nungaigani hairabadi karisu akiba leite haina phongdokre. Imphal Eastki pulis team amana ngarang khongman okram chuthekta laiba JFT ki convener Jitendra Ningomba apokpa laikhidraba iboton gi yumda laktuna samon adu piramkhibani. Jitendra Ningombamgi mathakta paliba FIR number na 240008 2026 PRT PSUS 1891892 1912 3512 221 BNS ni mahaki mathakta paliba casing asiga mari lenana examination taunaba ngasi ayupung 10:30 taba matamda Porongpat police station da lakadabani hairi police na pirama samon adugi matung inna JFT ki convener Jitendra Ningombam ngasi lupkayagi mihut singa ngasi Porongpat police station da laktuna Imphal Eastki DSP amasung OC ga wari sanaki. Pulis ka unakiba aduga mari lainana Jitendra Ningombana hakibada haukiba tang 18 gi numidang athengbada pulis team ama mahaki mayumda laktuna kadaida lotkhrbagi haiduna koithi thiraki. Mahak tanatana JFT ki finance secretary Sunil Karam gi yumdasu security laktuna thiraki. Sunil Karam ase hauji gari da laibani ithaida gini gari da natana ithaida laiba mahaki mari matagi yumdasu pulis na koithi thiki. Pulis na makoy bu thiba lakhiba duda imong manungi miyoi singna taba nungai taba fajadaba wahi wata kaya so hairamki. Pulis na makoy bu fana ba koithi thiramba dugi matangda higher authority ka paw phongna duna wari sanaki khara sukana ngangna ki higher authority na hairakpa matung ina mahak yauna JFT gi luchingba khara Manipur Police ki additional DCP Dorji ga unage dabani hariba du paw phongna re unadraba su yare hairakpa dagi unaba chatkide adobu ngarang Porongpat Police ki kangbu ama laklaga police station da laknaba samon piramki. JFD asi tongan baluf kaya gi mihut sing yauraga semba oibana makoi sing adu Pau faunaraga tongan balup sing gi mihut sing yauna punam makoi 19 Porongpat Police da laktuna additional SP Joyras amasung osiga unaduna mangonda samon tharakhiba dugi matangda wari sanaki. JFT ki maikai dagi hana dagi su police ki maikai dagi makoi bu unaning balairabadi official manner da formal oina che tharaktuna unabada karisu kaide haina phongdorak pasu laikhrabani ngasi asi karigumba mahak pu phaba punbagi mawongda laklabadi miyam gi achob iho ama hongnaba tharang torambani adubu lup singa khanarabat matungda Porongpat Police ki makok thongba official singa wari sanakhiba duda makoi gi maikai dagi su state asigi hojik lairiba law and order gi fibam asiga mari lainana iho chathabada balance yabu thawong sing tawduna bahairakhi. Maduda JFT ki maikai dagi hojik fawgi oina miyam gi iho asi control tawraga chatli makhal amatagi balance yabu thawong sing chathaba laite adubu marak sida kanagumana sawningba yawbadagi ahenba thawong khara chatharambadi yai changsiliba khongjang asi lamdam sigi yelomi sing kannaba amasung yaifanaba changsinba oibana hojik fawgi oina iho asida khadna chainaba thokte haina khali balance yawa thodok sing tawdanabasu yariba makai honari haina khangalamki ngasigi amasung tungi mirol kannaba changsiliba khongjang asiga mari lainana police na mahaki mathakta paningba FIR panjasanu changsiliba khongjang asi lamdam asigi yelomi singini masida ki gadaba natte mahak masa mangkhrabasu tungi mirol yaifagani hairabadi karisu akaiba laite miyam pukning hanthabiganu yelomi kannaba yade no NRC no census haiba firef adu chapchana lepminasi haina miyam bu pukning thogatki. Amaramda JFT ki changsiliba khongjang asiga mari lainana haikibada chief minister gi maikai digi NRC updation tawbagi wafam asi assembly mifam da launaba honnagi haibagi mahutta khudaki oina mifam kauraga waref kaudriba karigino makoi masel fawba punsinaraga waref lawba ngamdraga center da chalaga luchingba singna taksilure haibagi wahan thokarino makoi masal manaraga miyam gi demand asi pidrabadi party thadoklagani haibada adumak piraklaga dabadi mani haiki.